ꯁꯛꯅꯥꯏꯔꯕ ꯐꯨꯠꯕꯣꯂꯔ ꯅꯤꯡꯊꯧꯖꯝ ꯔꯃꯥꯅꯟꯗꯒꯤ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯈꯤꯕ ꯆꯍꯤ 3 ꯁꯨꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯐ ꯁꯦꯚꯔꯁ ꯃꯅꯤꯄꯨꯔꯅ ꯕꯕꯤꯅꯥ ꯕ꯭ꯂꯗ ꯁꯦꯟꯇꯔꯒ ꯄꯨꯜꯂꯒ ꯈꯥꯕꯩꯁꯣꯏꯗ ꯂꯩꯕ ꯕꯕꯤꯅꯥ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯔꯥꯛꯅ ꯗꯣꯅꯔ 10 ꯔꯣꯝꯅ ꯂꯦꯝꯅ ꯄꯤꯈꯤꯕ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯏꯐ ꯁꯦꯚꯔꯁ ꯃꯅꯤꯄꯨꯔꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯀꯦ ꯄꯗꯃꯀꯨꯃꯥꯔ ꯁꯔꯃꯅ ꯍꯥꯏ ꯅꯤꯡꯊꯧꯖꯝ ꯔꯃꯥꯅꯟꯗꯒꯤ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯈꯤꯕ ꯑꯗꯨ ꯆꯍꯤ 3 ꯁꯨꯕꯒ ꯃꯔꯤ ꯂꯩꯅꯅ ngasigi blood donation camp asi pangthokpane masina igi mathau taba anaba kaya lakpada kharadang oirabasu mateng pangba ngamlagane life savers manipur na sinduna thengkhang kaya rak blood donation camp kaya pangthoktuna lakli matungda su pangthokhigani haina so mahakna makhatana phongdokhi ahumdak suba koi transplant tawibagi ramanda amadi wanglema anigi moi kidi mamang chahi ahungi mamang da transplant tawibba kum kuding pangthok jaba voluntary blood donation camp asi ekhoi gi maroi pandamdi wanglema amadi ramanda wakhalonda koina pusinjaraga haijage madudi akoina ngasi pangthok jariba si hayeng tungda lakadoriba patient singsina awat apa lerk matamda kari gum khara da su mateng oina bagi damakta koi voluntary blood donors singi maikai dagi amadi life savers ki maikai dagi sumaina warakpa amadi khudongcha da matamda mateng oinabagi damakta ngasi gi blood donation camp si sinjabani maroina awana tarak matamda so aikoina ngasi da natana mathang tarak ko mayam amda so koi gi camp si sinjabagi plan lejari maramaduna awana tarak matamda so aikoida pau bibiraga singba khudong chabasi mayam da share tawjagi habi wakhalon ngasi gi blood donation camp si sinjabani